ꯏꯆꯤꯟꯅꯥꯎꯁꯤꯡ ꯉꯁꯤꯁꯦ ꯂꯧꯈꯠꯄ ꯂꯥꯛꯏꯅꯦꯕꯀꯣ ꯂꯧꯈꯠꯄ ꯑꯃ ꯆꯠꯄ ꯑꯗꯨꯒꯤ ꯆꯠꯂꯤꯅꯦ ꯑꯗꯣ ꯄꯥꯡꯅꯕꯒꯤ ꯐꯅꯦꯛ ꯑꯃꯈꯛ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯈꯨꯟ ꯃꯆꯥ ꯑꯣꯏꯖꯔꯁꯨ ꯊꯕꯛ ꯊꯧꯔꯝꯁꯦ ꯂꯣꯏꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦ ꯑꯃ ꯂꯣꯏꯔꯛꯄꯗ ꯑꯃ ꯂꯣꯏꯔꯛꯄꯗ ꯑꯃ ꯁꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯗꯦ ꯍꯥꯏꯁꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯅꯤ ꯄꯨꯜꯂꯒꯀꯣ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯒ ꯆꯠꯂꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯒ ꯇꯧꯔꯒ ꯆꯠꯂꯦ ꯑꯇꯩ ꯈꯔ ꯑꯃ ꯂꯥꯛꯍꯧꯔꯤ ꯑꯇꯩꯒꯤ ꯃꯤꯁꯤꯡꯗꯨꯅ ꯖꯥꯝꯃꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ ꯃꯧꯗ ꯍꯥꯟꯅ ꯂꯥꯛꯑꯦꯀꯣ ꯑꯗꯨꯗꯨꯅ ꯄꯟꯊꯔꯔꯣꯏꯁꯤ ꯆꯠꯂꯁꯦ ꯍꯥꯏꯅ ꯑꯣꯇꯣ ꯂꯥꯛꯑꯕ ꯆꯠꯂꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯥꯗꯣꯞ ꯌꯧꯔꯦ ꯑꯩꯈꯣꯏꯅ ꯃꯥꯗꯣꯞ ꯌꯧꯕ ꯃꯇꯝꯗ ꯀꯩꯅꯣ ꯀꯩꯅꯥꯁꯦ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯍꯥꯜꯂꯦ ꯑꯩꯈꯣꯏꯅ ꯍꯥꯟꯗ꯭ꯔꯦ ꯃꯣꯏꯅ ꯍꯥꯟꯅ ꯌꯧ ꯂꯩꯔꯝꯃꯦ ꯊꯦꯡꯁꯨ ꯊꯦꯡꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯂꯥꯛꯄꯗ ꯑꯗꯣ ꯏꯆꯦꯁꯤꯡꯁꯨ ꯉꯥꯏꯕꯒ ꯀꯩꯒ ꯇꯧꯕꯗꯨꯁꯨ ꯁꯨꯝ ꯊꯦꯡꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯣꯏ ꯉꯥꯏ ꯉꯝꯗꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯥꯛꯈꯠꯂꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯀꯕꯣꯛ ꯌꯦꯜꯂꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯗ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯧꯈꯠꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯆꯦꯟꯈ꯭ꯔꯒ ꯂꯧꯈꯠꯄꯁꯦ ꯁꯨꯃꯥꯏꯅ ꯂꯧꯈꯠꯂꯒ ꯑꯗꯩꯗꯤ ꯀꯕꯣꯛ ꯍꯩꯕꯣꯛ ꯑꯗꯒꯤ ꯑꯊꯨꯝ ꯑꯍꯥꯎ ꯄꯨꯔꯛꯀꯅꯦꯕꯀꯣ ꯕꯣꯔ ꯃꯌꯨꯝꯗꯒꯤ ꯑꯗꯣ ꯄꯨꯔꯛꯄꯗꯣ ꯁꯨꯃꯥꯏꯅ ꯖꯦꯟꯗꯣꯏꯅꯤ ꯂꯥꯛꯄ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯖꯦꯟꯗꯣꯏꯅꯦꯕꯀꯣ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯑꯩꯁꯦ ꯂꯥꯏꯔꯤꯛꯁꯦ ꯉꯁꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯑꯉꯥꯡ ꯑꯍꯟ ꯈꯥꯛꯇꯅ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯋꯤꯀꯣ ꯆꯥꯛ ꯆꯃꯥꯡꯗꯅꯦ ꯁꯤ ꯄꯤꯖꯔꯤꯁꯦ ꯍꯧꯖꯤꯛꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯏꯟꯚꯥꯏꯠ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯣ ꯃꯧ ꯃꯁꯥꯃꯛꯅꯀꯣ ꯃꯥꯅ ꯍꯥꯏꯗꯤ ꯈꯨꯗꯣꯜ ꯈꯔ ꯇꯝꯖꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯀꯣ ꯑꯗꯨꯗꯨꯅꯦ ꯃꯧ ꯃꯁꯥꯃꯛꯅ ꯇꯝꯖꯔꯤꯅꯤ ꯁꯤꯁꯦꯀꯣ ꯁꯤꯒ ꯌꯦꯜꯂꯣ ꯁꯤꯄꯤꯁꯦ ꯃꯧ ꯀꯩꯅꯥꯗꯨꯅꯦꯕꯀꯣ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯆꯥꯛ ꯊꯥꯔꯦ ꯆꯥꯛꯀꯤ ꯂꯥ ꯊꯥꯕ ꯍꯧꯔꯦ ꯆꯥꯛ ꯊꯤꯔꯅꯤ ꯆꯥꯛꯃꯨꯛ ꯆꯥꯕꯒꯤ ꯑꯃꯨꯛ ꯂꯥꯡꯗ꯭ꯔꯣꯕꯅꯤ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯒꯤ ꯃꯌꯥꯝ ꯆꯪꯅꯕ ꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯡꯕꯁꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯇꯥꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯌꯨꯝꯗ ꯍꯜꯂꯒ ꯁꯟꯗꯥ ꯋꯥꯏꯔꯝꯗ ꯑꯩꯈꯣꯏ ꯗꯥꯅ ꯉꯥ ꯂꯧꯔꯨꯕ ꯕꯖꯥꯔꯗꯒꯤꯀꯣ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯇꯨꯡꯍꯟꯕꯤ ꯂꯩꯔꯦ ꯔꯧꯁꯨ ꯈꯔ ꯂꯧꯔꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯃꯔꯨꯝꯁꯨ ꯈꯔ ꯂꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯅꯤꯄꯨꯔꯗꯁꯦ ꯇꯨꯡꯍꯟꯕꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯔꯣꯝꯗꯅ ꯇꯦꯂꯦꯄꯤꯌꯥ ꯍꯥꯏꯌꯦ ꯀꯤꯂꯣ ꯑꯃꯔꯣꯗ ꯑꯗꯨꯒ ꯁꯣꯗꯅ ꯉꯥ ꯃꯔꯨꯝꯁꯨ ꯗꯃꯥ ꯑꯃꯁꯨ ꯂꯩꯔꯦ ꯊꯤꯕꯣꯠ ꯃꯥꯜꯂꯤꯕꯣ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ ꯅꯪꯅ ꯐꯥꯏꯕ ꯊꯤꯕꯣꯠ ꯑꯩꯅꯦ ꯃꯥꯅ ꯌꯧꯔꯤꯁꯦ ꯀꯦꯃꯦꯔꯥꯗ ꯀꯨꯃꯥꯔ ꯑꯝꯇ ꯐꯩ ꯏꯕꯣ ꯑꯩꯒꯁꯤ ꯈꯔꯒ ꯀꯞꯅ ꯂꯩꯖꯕꯁꯤꯒ ꯈꯔꯒ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯂꯩꯔꯤꯅꯦ ꯑꯗꯒꯤ ꯁꯤ ꯀꯩ ꯉꯥꯅꯣꯗ ꯇꯣ ꯅꯪ ꯀꯔꯤꯒꯤ ꯅꯠꯇꯦ ꯃꯔꯨꯝꯁꯦ ꯂꯩꯔꯗꯤ ꯁꯤ ꯂꯩꯔꯛꯀꯅꯣ ꯁꯤꯁꯨ ꯂꯩꯔꯛꯏꯕ ꯑꯗꯨꯏꯗꯨꯅꯅꯦ ꯇꯨꯔꯦꯟ ꯇꯥꯎꯔꯒꯅꯦ ꯀꯩꯅꯣ ꯇꯧꯗꯕ ꯃꯔꯨ ꯊꯣꯡꯕꯤꯔꯅꯤ ꯑꯗꯨ ꯃꯁꯤ ꯍꯥꯏ ꯍꯥꯏ ꯁꯤꯁꯤꯅ ꯍꯥꯏ ꯍꯥꯏ ꯆꯥꯕꯒꯤꯅꯤ ꯍꯥꯏ 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 ꯁꯤ ꯇꯦꯂꯦꯄꯤꯌꯥꯁꯦ ꯀꯩꯅꯣꯁꯦ ꯂꯨꯄꯥ ꯆꯥꯝꯃꯅꯤ ꯍꯥꯏ ꯀꯤꯂꯣꯗ ꯌꯥꯝ ꯍꯣꯡꯉꯤꯀꯣ ꯑꯗꯣ ꯃꯟꯗꯥꯀꯤꯅꯤꯗ ꯍꯥꯏꯕꯤꯔꯗꯤ ꯀꯤꯂꯣ ꯃꯟꯗꯥꯀꯤꯅꯤ ꯀꯤꯂꯣ 2 ꯂꯧꯔꯤ ꯑꯣ ꯒꯨꯔꯨ ꯄꯨꯕꯤꯔꯤꯔꯣ ꯅꯪꯅ ꯕꯨꯗꯣꯏꯅ ꯐꯪꯉꯤꯕ ꯑꯣ ꯃꯟꯗꯥꯀꯤꯅꯤ ꯀꯤꯂꯣ 2 ꯃꯣꯏ ꯌꯥꯝ ꯄꯥꯝꯕꯅꯤ ꯃꯅꯤꯄꯨꯔ ꯃꯤ ꯌꯥꯝ ꯄꯥꯝꯃꯤ ꯀꯩꯅꯣꯁꯦ ꯇꯨꯡꯍꯟꯕꯤꯁꯦ ꯑꯁꯤꯅ ꯀꯤꯂꯣ 1 ꯑꯣ ꯕꯨꯗꯣꯏ ꯀꯤꯂꯣ 1 ꯀꯤꯂꯣ 4 ꯆꯥꯡ ꯂꯩꯔꯤꯁꯦ ꯑꯣ ꯌꯥꯝꯃꯦ ꯉꯥ ꯂꯩꯔꯛꯏꯁꯦ ꯉꯁꯤꯗꯤ ꯁꯤꯅ ꯀꯩꯅꯣ ꯃꯌꯥꯝꯁꯤꯒ ꯀꯩꯅꯣ ꯂꯩꯔꯦ ꯗꯣꯏ ꯂꯩꯔꯦ ꯑꯩꯈꯣꯏ ꯗꯣꯏ ꯆꯥꯗꯣꯏꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯁꯤꯒꯅ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯁꯦ ꯉꯁꯤ ꯂꯧꯈꯠꯄ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒ ꯃꯤꯁꯇꯤ ꯐꯪꯉꯛꯄꯗꯣ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯁꯤꯅ ꯃꯀꯛ ꯃꯀꯛ ꯀꯩꯁꯦ ꯊꯧ ꯂꯩꯇꯕꯤꯅꯤ ꯁꯤ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯀꯅꯥ ꯆꯥꯟꯅꯒꯦꯕ ꯑꯗꯨꯒ ꯁꯤꯒ ꯗꯣꯏ ꯗꯥꯅ ꯂꯧꯔꯦ ꯍꯥ ꯈꯪꯗꯦ ꯗꯥꯅ ꯗꯣꯏ ꯂꯧꯔꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯆꯥꯔꯅꯤ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟ ꯑꯃ ꯂꯧꯔꯦ ꯑꯗꯒꯤ ꯑꯕꯨꯡꯉꯣꯒꯤ ꯑꯃ ꯑꯩꯒ ꯗꯥꯒ ꯃꯩꯆꯤꯟꯅꯔ ꯆꯥꯔꯅꯤ ꯑꯗꯨꯃꯥꯏꯅ ꯆꯥꯔꯅꯦꯕꯀꯣ ꯑꯗꯣ ꯉꯥ ꯉꯧꯕꯁꯨ ꯍꯧꯗꯣꯔꯦ ꯑꯥꯗ ꯃꯩ ꯍꯧꯒꯠꯄ ꯍꯧꯈ꯭ꯔꯦ ꯁꯤꯒ ꯃꯩ ꯍꯧꯒꯠꯄ ꯍꯧꯈ꯭ꯔꯦꯀꯣ ꯉꯥ ꯃꯌꯥꯝꯁꯦ ꯉꯧꯗꯣꯏꯁꯦ ꯒꯦꯁ ꯄꯥꯝꯃꯨꯏꯑꯕ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯉꯧꯅꯕꯒꯤꯅ ꯑꯁꯤꯒ ꯃꯩ ꯍꯧꯒꯠꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯈꯥꯡ ꯊꯥꯡꯒꯠꯇ꯭ꯔꯨꯕꯅꯦꯕꯀꯣ ꯆꯥꯈꯤꯒꯦ ꯍꯧꯖꯤꯛ ꯆꯥꯕꯁꯦ ꯂꯣꯏꯔꯒ ꯀꯩꯅꯣ ꯇꯧꯒꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯀꯣ ꯉꯁꯤꯁꯦ ꯐꯥꯗꯔꯁ ꯗꯦ ꯑꯣꯏꯕꯅꯤꯅꯅꯦ ꯋꯥꯈꯜꯁꯨ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇꯁꯨ ꯔꯤꯜꯁꯀ ꯑꯃꯨꯛ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯑꯩꯗꯣ ꯉꯁꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯕꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯥꯗꯣ ꯅꯨꯃꯤꯠꯀꯤꯕꯨꯗꯤ ꯅꯤꯡꯁꯤꯡꯗꯕ ꯅꯠꯇꯦ ꯅꯤꯡꯁꯤꯡꯉꯤꯗꯅꯀꯣ ꯑꯗꯨꯁꯨ ꯉꯁꯤꯁꯤꯅ ꯑꯃꯨꯛ ꯏꯁꯄꯤꯁꯦꯜ ꯗꯦꯅꯤꯗꯅ ꯃꯄꯥꯒꯤ ꯑꯗꯨꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕ ꯍꯥꯏꯇꯥꯔꯦ
ꯉꯁꯥꯏꯗꯒꯤ ꯀꯞꯇꯅ ꯂꯩꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯦ ꯉꯥꯒ ꯃꯌꯥꯝ ꯂꯩꯔꯒ ꯃꯥ ꯊꯦꯝꯃꯤ ꯑꯩꯉꯣꯟꯗ ꯔꯣꯁꯒꯨꯂꯥꯕꯨ ꯍꯣꯏ ꯊꯥꯡ ꯉꯥꯡꯕ ꯐꯪꯗꯦꯒ ꯃꯥꯅ ꯔꯣꯁꯒꯨꯂꯥ ꯀꯛꯄꯒꯤ ꯔꯣꯁꯒꯨꯂꯥꯕꯨ ꯃꯁꯨꯡ ꯇꯔꯥ ꯃꯥꯟ ꯊꯣꯛꯅ ꯀꯅꯥ ꯈꯥꯏꯅꯔꯦ ꯑꯗꯨꯅꯦꯕ ꯗꯥ ꯅꯪ ꯗꯣꯏ ꯆꯥꯔꯣꯏꯗ꯭ꯔꯣ ꯇꯁꯦꯡꯅꯗꯤ ꯌꯥꯝ ꯆꯥꯁꯤꯟꯕꯗꯤ ꯐꯠꯇꯦ ꯅꯪꯀꯣ ꯅꯪ ꯌꯥꯝ ꯆꯥꯁꯤꯟꯕ ꯐꯠꯇꯦꯕ ꯁꯨꯝꯕꯁꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯀꯩ ꯐꯠꯇ꯭ꯔꯤꯕ ꯑꯩꯗꯤ ꯄ꯭ꯔꯦꯁꯔ ꯂꯣꯅꯤꯅꯦ ꯏꯕꯨꯡꯉꯣ ꯆꯥꯎꯍꯟ ꯗꯣꯏꯗꯤ ꯁꯪꯒꯣꯝꯅꯤꯗꯅ ꯀꯩꯅꯣ ꯅꯪꯅꯦ ꯐꯠꯇꯤꯗꯣ ꯃꯣꯇꯥ ꯑꯣꯏꯗꯧꯗꯣ ꯅꯣꯡꯃꯒꯤ ꯅꯕꯨꯛꯀꯗꯣ ꯑꯦ ꯁꯤ ꯀꯩꯅꯣ ꯌꯥꯎꯔꯤꯅꯤꯅꯦ ꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯤꯅꯦ ꯑꯩꯈꯣꯏ ꯗꯥ ꯆꯥꯔꯣꯏ ꯍꯥꯏ ꯃꯌꯥꯝ ꯗꯣꯏꯁꯦ ꯗꯣꯏ ꯆꯥꯔꯤꯅꯤ ꯏꯃꯥ ꯇꯥꯗꯣꯔꯦ ꯂꯧꯕꯒ ꯍꯩꯖꯗꯦꯗ ꯑꯩꯗꯤ ꯇꯧ ꯌꯥ ꯇꯨ ꯃꯆꯥ ꯅꯪꯒꯤ ꯕꯦꯟꯗ ꯃꯃꯥꯗꯩ ꯀꯣꯜꯂꯤꯔꯥ ꯅꯪꯅ ꯈꯔ ꯍꯦꯜꯂꯧꯕꯗꯤ ꯌꯥꯗꯕꯅꯤ ꯑꯗꯨꯝ खरे हेंदे तो ज़्यादा दाना नो हल्ला कनु ngasi ai kappada ngaksamai ka na bani kapman ni jaje mitai pi he dum taraga kang taganu habisi jada hauji tanok lei ne ngasai dagi nungai ta leiba ma pata chalui ba ko du chapaduga dai mtang du dai ya kap kheba anak kaino yang sem pili ta bom tole kalian nu nak pilih ni kalian nu kan nak pilih nak kai kang ta bai ta ba dong ne aku di kemkade kau kan nu pilih dua yang nu boleh aku di tan tang da मुझे आलू सोय रे आलू कारोन जुकरा हापे टमाटर असिगा सोय रे लेगी तिलहौगा जेनमगा तौरगा ओइने थोंगनी को दुगा अखोय ngango ba yengalake ngango nga tauba khoi di ngauba hai manipur mai tauba khoi mna ngauba madu lonje hoi taubu di tawi ni nga hai na ngauba na ngauba hai mayam se le no khoi da na ngai di taubi ni ko thongbani ne thongde ni ma thongwai ja de thongna haube he le suera de ba ko ma ngauba si ma du ngaubi ne ba thong mai matang wai ma chung ja ja roi hawa sa ni hekta hai ko aduna ngasi se nga marum thongani adaidi matum so mani ka ha ko ni ko bungo se marum se kya pamde aduna matum se ngasing rogi matum se khara ma hapani da si thongdura se sina thamdura oh ko da loi sin na lore si sina thamdoi ba ko hayengi si sina ngasi kang dele ngataram khang so jing ngori du na ki sina loi bani aina siga laire mayam du jeng hejang thongum dai da mai da ka tawine face pack tawine ko do aina tai se kaino ha ba do mayam da i hairake ba ko chak thong thong na dum tawba ya ba face pack ne ba si se yang khang do khoi jum da sujaba yang khang do adu du ga ne khohi ga ne jana raga tesale da na ka tesalaga da gi di khoi gi cheng chamba gi cheng hi se cheng chamba gi cheng hi asi cheng hi sina ne ya tawba mai se ta thok toi ne ba ko asi se sotam da ani rak ahumlak taw haina smaina hai mai gi glow lak toi ba ko da dum ta ba do adu su kokane man hai ko ai myam ma su tawre hai gum na ai se mai da dag gam taram ba do phai ba ko ado jam na di ai han ani rak tang tawring ko ado adum result dum phangnya ba aduna mayam su jum da loina phang po ngatani khohi ga jain hanga khatang khatang khoi gi khohi do sulik toi mi jain hang sulik toi mi ai gi mai chana ba gi kana to ko ado ai minute 30 samai thamme hojik se ta thok pro bane du hejang thong ba sang doi mi je mi khaina samai tawraga kana tawi ko igna jang thong ba sang doi ni pai ta ba du gi ne lai lai du mayam thong ba na thong gi la ko re du horen dum amuk thengnar se mayam jam la jam tawi je ba ma ja je jam se chan bi heng de gi exam ni du na sati ma da ma lai samai lai kat lai la mi ba ko no i ba du gi ko de ba ji mantra live ko mantra Bapak lalu sini lu udah. aku jadi tuh Bapak nama tu? live imalo jalo om saraswati mahabagi vidyang dehi yang sang solar lagi kamera Lairik paradi agani padrapati karinta kanaroy laimangda Bawal hari ni, laimangga, lairik tamaga, kasapo chana lairadi,
Kani mo ka. Sinara sa bulan ano ano doon. Kayo bulan eh. Tao mana hai tao na to. Tumayo. Lairik. Tungo na pala ba? Imanga thamaga. Imangna thamaga. Ainaw khokdana. Mugi chadana leirabadi. Karinda kanawal. इस वीडियो को पहले बंद करो Ay si. Adi sarang kita. Coba mantra sini ke. Mantra. Ayo mantra se. Parabadi. Agani. Padrabadi. Fail. Polile pass. Na polile fail. Aduna. Lai mangda. Lai thamagata jade thawai jauna hona gada bani. Lai sigi makha jiga thami da jeng hadune. Lai ki makha da uji mana. Phibun nam junamang me. Asigi pije na iwan ta lai khram da kano ko khumba phi ne ba sing ba phi. Siga da thuppa ga kan tawre. Tawi la jong du. To ba ton ka khane papa ta chong. ना कोई ना समझ Sini si. चलो Tawi se. Nang le lai si da uro hangoi ne heng thiba khai jan to ni. Chalo. इसे बोल मुझे Lo ko tawi na ba ma khwang na ba ni ne lang le nang bua. Jim jeng. Da nang thogali ka ri no khwang nai no le jim ba dai. Papai ma sa kan ji le jin ba ni nga si. Ja le kum tha ro lang len. आधा घूमगे Lang len kum mo. आधा घूमगे Sum jeng. Ba ba da ma khwang na ba ne ba. Tumai jala ke wai. Junga tanda do wai. Tak tu ma si la se. Oi lai pa ja ja ro ni nang lai pa ki do ra. of course Pung tara he le du. Pung tara ma khai thang ki pung tara ma khai ta le ne. Tu ma si la wa ne he pui khani ne. Ma'am huji Akhoi saiti samne son isai class 6 ta tami bangang sana kana honajari. baba bi da jaga le ki. Mubag bidagna kadum da mana kadum mubag jadi laudri khumja. Baba bi da loi ba kane ma ta bi kai da no gang dei jan pa to yi. Karan turan to ya ni. Mubag jadi ai to ikai jela. Ai ma jaga si di glow ka de nga. Mayang glow ka de jaga mai jaga sai gi ka to ki ba do. Din sai glow ka in se. Din glow ka re ka ga. Am pha ba ni khut ji ga mai ji ga jeng oi gi. Khena da. Ai ko ta ai sum Glow ni. ka ban. Ai di glow na tin. Blow. Ai di back put chakri ni. Hajin nang di bese ngau ka te. Ai lag mangan thong de. Ai lag ma. Gar glow gar. Dog glow ha ba ji oi. Ai ma mi ni ga sai de ko. Da no mo dai ka. To ai glow jo. Ka ka dra. Ai glow na to na gar je gari. Hajin nang di bese ngau. Mayam nga sige na blog si matang sigala shinjarage na do nung na kaya si mayam ko duga hayeng amung no mamu ang kamunungay ba amung blog mo pura galak sige ko sige na di kata bye bye